IDP singna masagi mayumda hanjilubada security force na dolai thabidagi tear gas kaptuna talakri. Police na phubadagi IDP maheiloi ama makok kaikri kharana phajiluri. Laingak na Manipur law and order ki phibam phagalakle haiduna sangai festival pangthoklabanina IDP singsu masagi mayumda hanjinjaragi haiduna leptana sangsilakhiba khongjanggi manungsana ngarangsu IDP singna masagi mayumda hanjinnaba lakpada security force singna dolai thabida thattuna sauna muknakri IDP mari soktuna lekanakhre security force gari ke IDP sing fugaidun amada thonkhre ngarang ayu angan badigi tunga relief camp da cycle thangal surung dolai thabi sadu yeng khongpal laitan pokpi amadi ikaudagi lanjenaraktura sangjafam lawduna leinariba IDP singna masagi mayumda hanjinjaragi haiduna lakhi dolai thabi damna thattuna lairiba security barricade adu IDP singna namkhaiduna dolai thabi makha lekai gi labuk phawu yoksinki aduba pung nipan makhai taba matamda mafam adu IDP singna yokhi mafam adu yoraba matung IDP singi thamoi kaiba haibadu oikhi matam kya gi mamangdagi makhoina uzaduna sangjarakpa lakol punamak English singani ga khunga homdagi me ahumdagi thokhiba irang asigi matungdagi ri Kuki singna law ukhiba amadi law lokpa loiraba matung saruk fudit sing paiduna lairambada penakhidri IDP singna mafam adu yarogle tabadagi marak nakpada leba Kuki kharana khut thattuna karem ka thaina ba tawrakpadagi IDP sing aduna mafam aduda mathau tawriba security force na Kuki sing takthokina baiki adubu security force na thaba amata lokhalaktabadagi IDP sing masana Kuki sing adu lairiba mafam adu tamna sangshina bonakhi koisaunaraba miyam adu themjinbaki mohota Imphal East Commando da DSP oina leiba MPS officer amana tabada nungairoida wahiwata kya sijinarakpadagi security force amadi IDP sing gi marakta yamna sauna muknaba thulaki Imphal East district ki ASP yauna makok thongbu official sing amadi Executive Magistrate mafamaduna laktuna miyam wari sanaki IDP singi maikai digi luzadaba wahiwata sijinakiba MPS officer aduna lale haiza hallu maduna trabadi yaro hena akan mamongna muktuna lekhi Police ki maikai digi lairiba miyam aduda lale haiza haiba yaraktabadigi miyamna DSP tamna thumjilakhi adubo takthokna bahona bada security force ki maikai digi tear gas amadi nongmai life round kya kaphi IDP singi maikai digi security force tamna nungna landaba rakhi Tanja adugi khudongchaba lawraga khongjang sing aduna CRPF amadi BSF na sijinaba gari manga thugaiduna amada thonki loiduna Sagolmang police station gi DIM su khongjang sing aduna thugairaba matung mathak makha onthokuna thamangki security force na miyam sing adu tankhai khraba matung chen manang hodaba sahi nauriba IDP angang nupa masa ani phauki makhoi ani bu security force na pharaba matung makok maru khangdaba makhai lisai na kanba madi ki na thinmana singba tawdun fudakhi dolai thabi makha lekai gi lakol gi IDP sing adu takthoklaba matung makha tana pukhaw am khongjang changshina bu honarakpadigi security force ki mekaidi ata akham laitena tear gas kaphi maduna IDP nupi ani sokhi solaba miyoi sing adudi khoirom robita se kungani thoi apokpa khoirom Asha Kumar ikaudagini Atopa IDP aduna pukhaw ahaluptagi hobam santi bala se yekhaiga mari mapuroiba tomba khawi santi bala tear gas na makok pan madagi sokibani makhoi anibu khudak Sagolmang community health center pukhatuna lekanaki police na phajilaba matung tamthina phubudagi soklaba IPS nupa masa ani edusu miyamna police dagi munduna Sagolmang community health center da lekanaki soklaba miyoi singa dudi Nongthombam thoi sei taragataru apokpa and nanau ikaudagi amadi says edition sei taragataru apokpa laikhidraba oken ikaudagini edition Sire secondary school da class 12 tamliba maheiloi amani maki makok lisai na kalakpadigi sokhi soklaba edition na fongdokhibada police na tankhairappadigi makhoisu mafam adu thadoktuna lakhi adubu security force na thattuna phabani makhoibu pharaba matung maikai salai khangna security force na kuthaba horakhi haina fongdorakhi Security force na khongjang changchinbu lakhiba IDP nupi nipan amadi makhoi na tongduna lakpu Imphal dagi dolai thabi sen batata magic ama sufajinki pukhaw changchilamba miyamgi khongjang adu control tawbu loiraba matung security force sing adu na halakpagi lambida IDP nupi sing na phajinkiba IDP sing lakthok haunaba lambi thattuna thamki miyam sing adu tankhaina security force ki maikai digi tear gas ka pawrki hospital laying panduna lairiba IDP sing adu tamna hospital manung da power tear gas kapsilaki
Madugi mathakta lambi da school gi class loiraba matung maheiloi puduna lakpa khundrakpam public school gi bus amadasu tear gas kapsin madagi maheiloi singa du bus dagi song thaduna marak nakpa yum singa sensin duna lainaki tear gas kapsilakpa aduna maheiloi sing sor honma ngamnadabadagi mamaida colgate taiduna khangki khongjang sangshiliba mafam aduna kokomi gi convener khuraizam athobana lusingba kangbu amuslaki hajinkiba IDP nupi singa du laukthoknaba ASP da athobana kana taksinki tungda Sagolwang Police Station wari sanaraba matung hajinkiba IDP amadi Tata Magic thadoraki ngarangi khongjang aduga mari leidana Apex Body of Victim khundrakung kendra ko convener khoiram Darmen Koba Ikaudigi IDP amara phungdokibada Lengana law and order ki pibam phagatle haiduna kumai haro pangthorabnina makhoi busu yumda hanjin hanbiro ishagi yumda hanjin jaragi haiduna chatlubani adubu tear gas kaptuna mari phu saiduna amuk tanthupirakhle dolai thabida naknaba mafam sinda leiba Kuki khul singidi makhoi gi khulai paiba militants na ngaktuna khunda laita bawkhre mitai gidi ngasi phawba sange yadriba karigino Lengana December phawba gi manungda hanjin hangani hairabasu ngasi sangluba matamdadi kariguma thaba mata paikhatlamdri ihang hangna leiramli ngarang sathakiba thawang asi yamna pendi IDP singmu mi oina udabani haiba pendana phungdorak nakal amaromdana IDP nupi amana phungdorakibada aikhoibu sa nga gumna khanbadi langani Sirabasu isagi yumna sijaragi haiduna sangkibani Lenga asin IDP da yengliba miyangasi peningai oidi haina phungdokhi amaromdana Sagolwang Police Station wari sananaba loiraba matung kokomi gi convener khuraizam athobana phungdokibada IDP sina sangshiliba maram saba khongjang asigi mathakta security forces chatharakiba thonga sikanem tawi police ka wari sanaduna hiram kharatu yanaba purakpudi IDP singa du thadorakpani ngarang thoriba thawgosi police khakti gi maralati India amadi Manipur lega na thonbani yumda hanjin halagani haiduna yum sanaba sel pithokraba ngasi phawba hanjin hanaba honadribu karigino hanis phungki Hospital security force na tear gas kapsilakpa mari leidana Sagolwang Community Health Center mathau tori doctor amana yaningdaba phungdoktuna akanba mawna kandem torakli Sangai Festival gi mayokta sangsilakiba khongjangda sokliba singi teksa governor na pugadabani Lengana nampuda miyam amadi IDP singi apamagi mayokta pangthokliba Sangai Festival asigi mayokta IDP sina sangsilliba khongjang sagotkani Governor na nampuda pangthokliba festival oibana masigi mayokta IDP singna khongjang sangsilaki khongjang adu IDP kaya ama asu apanangni masi punamaki teksa governor amadi governor in council na loinana BJP lengana pugadabani haina khundrakung kendra gi MLA thopsam location na phongdokri Haribo apam masingarang numidang wairam mahaki babu prada lebo official residence pangthokiba paugi mifam amada phongdokladur makata na hai ngarang khundrakung kendra gi manung chana leiba khul singdagi lanjanara kiba IDP singna masagi miyumda hanjanjaragi haiduna changluba matamna security force singna satharakiba ahenba thong kandem tawi IDP singna masagi miyumda changjaragi hairibasi haifam thokpani maramdi lengana Manipur gi law and order fagal agni haiduna harau kumui Sangai festival na singba pangthoklabanina makoi sumasagi miyumda hanjinjaba lengana yahanpham thui masida sanga gumna koitan tan bahaibisi leibak masa ta da thabani ngarang Manipur na hongna tholakni be irang singasi lairiba president rule lengana miyamgi apamgi miyok thabak torakpadagini makoi gi wakat sing khara dang oirabasu lenga asina tabi balaitri makoi gi wakat tabi duna pekhat piya ba thabak thorang oiraba Kharadong oirabasu pekhatlam labadi ngarang thokni bi irang asi thoklamloi IDP singi wakat amata tadana Manipur ingta pahanjilagni haiduna malemgi miya mamang utpa yanaba nampuda Sangai festival pangthoklobadagi tholkliba Sangai festival na bom langsinba ngamgadra haina asat awok singna hangluba content creator amafari Lambida asat awak tauriba miyam da lupa lising tarapi rabri Sangai festival bom langsinba ngamgadra haiduna interview lauruba social media digital content creator ama Manipur police na fareri social media da viral oirakiba video amada Imphal East district ki haraurau pangai Yangdongi Langkam Awang Laikai digi Yumkhaibam Santi Kumar Sekunga manga kauba miyoisna Korambal Kaithira lakiba miyam interview lauraduna lupa lising tarapi ragadi hauze uzik pangthokliba Sangai festival bom langsinba ngamgadra haina hangba video ama social media da viral rakhi maduda Manipur police na FIR ma register tauduna thigatpa horakibani miyam da insinba amadi criminal offense thanaba laktuna bada yawe amadi miyam da aranba pausandu I haibigi maralda Yumkhaibam Santi Kumar Manipur police na phakibani haina Manipur police ki control room digi thadorokpa sirolamana leba miyam da khangalakli Manipur gi irang sada sama luisingani lengaksu semlakani karamsiam
Khudai set pa ipai pusing apun ma Manipur ngaklami ngasi court sut tai taur pullaga aikoina lengak pangamdana hawk suspension na thamlibasi aikoidigi khudai set pa ipai pusing na thauna pharami habani sanaba yaroidaba oiroidaba pot amada ego amada khanaduna issue kaya hawai mangale Manipur gi irang sada sama soidana loisingani miyoibasi amabu oire kanadre khanglaba matamda mathanta toksakigani adu madubu gyan tarakpa kawi mathanta gyan tarakpadi matam sangmana khara thuna gyan tahanaba honaba sangi sarkar su soidana semlakani haina langthawal kendra gi MLA karam syamna photokri wapamasi ngarang Lilong Higher Secondary School pangthukiba maheiloi singna traditional yong fi khudai shekhibigi anirak suba ningsing thauramga mari leinana chief guest ki wadol MLA sina phungdokibani mana makhatana hai aigi identity takna bohona bada aigi satnabi ngak piyamna mathautai aikoi ki iyong phi sajaba traditional phi kumai khudai shetpada lamdam sigi economy sakot hanbada amadi model fogat hanuna puwari ningsing hanba ngamgani Manipur state ki apun masakta ngak ki hairabadi mating leiba maheiloi puthok puthai aikoi khudima aigi thabak mafam khangna pangthoknasi asoi ba haibada saunagumsi oja yankhairom leibada chawkhraba thoram sida oja kullom tamak lakpasi afabarati maheiloi bu tambigadoriba ojana yaudраga maheiloi na karamna yawani principal na action lopam thui adu daita khangna principal masama khudai sheraga raklamba simakti thagataba ngamdi haina phongdoki Kuki singna hatok pikraba SDPO anangi mapokumon pangtokri matam kuina more border town da OC amadi SDPO Manipur police oina thabak puramba amadi more da masagi duty tawringe de Kuki singna hatpi kraba CS Anand SDPO gi yangai ko humdoi suba birth anniversary ki thoram ngarang TV Tower Relief Camp Imphal East da laiba more gi IDP singa puna pangthok mina khari thoram masi laikhidraba SDPO CS Anand gi imung manung sinmani thoram madur imung manung gi lehori ba miyoi singa masu more gi ahal laman singna SDPO CS Anand hinglinge matamda more amadi Manipur gi miyam gi yaifana batorama thabak thoram kayabo ningsingduna wapum kya phungdoki laikhidraba CS Anand more da matam khara posting lairingai da more town asida sports amadi education gi mari lendana youth singi program kya pakhalami ngarang laikhidraba sigi birth anniversary siga mari lendana more digi lanjendarak liba ITP singda laikhidraba Anand gi ibung monung gi makai digi asam khudol pot sing pidunu ikai khomna buki loinana laikhidraba Anand gi thawaina mapu gi laikol ingna lairuna thauni jakhiari Zeri da CRPF campus ta mi tara sikhiba AC na status report pirakna ba khankhre Manipur hojik thukliba irang asiga mari leinana Zeribam na thukiba thawdo amada CRPF ka khuthona bani haiba thawdokta Kuki tara sikhibagi thawdo adugi matangda National Investigation Agency NIA na thijinbagi status report piraknaba Supreme Court na notice issue tawkre Zeribam district ki boro background leiba CRPF camp amagi mamangda thokiba thawdo amada miyoi tara hatkibagi thawdo adugi matangda Chief Justice of India Justice Suryakan Justice Zaimala Bagasi amaso AS Sandurkar gi bench na writ petition adu khanana balakot pagaloinana unanimous state notice issue tawna bayaba pikhi sadaki be hearing adu petitioner gi council oriba advocate Bishoja Singana court na masida miyeng sangbiduna NIA na sathariba thigatpigi khongthang asida status report pihanbinaba akan mawapam phongdoki council adu na hai imung manung case adugi matang thigatpigi status amasu madugi progress khang bhaibisi makhoi su yapam thu I haina phudokhi sadakhiba argument aduda victim singi imung manung amasum general public na investigative agency singa lokholiba khongthang singa dugi matangna khangan bhaibisi tangai patabani mapung oina law na yadaba mi hat singa mari leinaba issue singda masi khangbagi right lei haina panki Chief Justice of India Justice Suryakanta na petitioner ki council na thamkiba wapam adu khanaraduna thamkiba wapam di petitioner si ki mapung oiba panamasi NIA na thijiliba si ki matang na wapam sing khangba pambaduni mari lainaba sing ki wakhalon adu khangna Chief Justice of India na mari lainaba party singda notice pinaba khanki NIA na sathariba thijinbegi phanglakpa outcome sing adu khangdoknaba issue tawkibaga loinana notice adu gi pakhum mathang sagi January 12 da piraknaba khanki Red petition adu Zeribam district CRPF ki KM ta thukiba khuthokna bani haiba thawdok ta laikhidraba miyoi 10 gi imung manungna tharakibani authority ki maikei digi
ꯁꯤꯈꯤꯕꯁꯤꯡ ꯑꯗꯨ ꯃꯤꯂꯤꯇꯦꯟꯁꯤꯡꯅꯤ ꯑꯃꯁꯨꯡ ꯃꯈꯣꯏ CRPF ꯀꯦꯝꯗ ꯂꯥꯟꯗꯥꯅꯕ ꯍꯣꯠꯅꯕꯗ CRPFꯅ ꯈꯨꯠꯍꯟꯕꯗ ꯁꯤꯈꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯟꯕ ꯌꯥꯕꯗꯤ ꯃꯃꯥꯡꯒꯤ ꯆꯍꯤꯒꯤ ꯅꯕꯦꯝꯕꯔ 19 ꯖꯤꯔꯤꯕꯝ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯕꯣꯔꯣꯕꯦꯀ꯭ꯔꯥ ꯄꯨꯂꯤꯁꯅ ꯀꯣꯟꯕ ꯖꯀꯨꯔꯥꯗꯣ ꯂꯝꯈꯥꯏꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯅꯤ ꯍꯥꯏꯕꯁꯤꯡꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯄꯗ CRPFꯀꯤ ꯀꯥꯡꯕꯨꯅ ꯍꯟꯗꯨꯅ ꯀꯥꯞꯄꯗ ꯑꯐꯕ ꯃꯈꯜꯒꯤ ꯈꯨꯠꯂꯥꯏꯁꯤꯡ ꯄꯥꯏꯕ 10 ꯁꯤꯈꯤꯕꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯖꯀꯨꯔꯥꯗꯣꯗ ꯂꯩꯕ ꯃꯩꯇꯩ ꯈꯨꯟꯗ ꯀꯨꯀꯤ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯂꯥꯟꯗꯥꯗꯨꯅ ꯌꯨꯝꯃꯩ ꯊꯥꯈꯤꯕꯒ ꯂꯣꯏꯅꯅ ꯃꯤ 2 ꯁꯤꯈꯤ꯫ ꯃꯤ 2 ꯁꯤꯈꯤꯕꯇ ꯅꯠꯇꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕꯁꯤꯡꯅ ꯅꯨꯄꯤ 3 ꯑꯃꯁꯨꯡ ꯊꯥ 9 ꯉꯥꯏꯔꯤꯕ ꯌꯥꯎꯕ ꯑꯉꯥꯡ 3 ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯇꯣꯔꯦꯟꯗ ꯁꯤꯅ ꯐꯪꯈꯤꯕꯅꯤ꯫ ST ꯂꯤꯁꯇꯒꯤ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯂꯧꯊꯣꯛꯄ ꯁ꯭ꯇꯦꯠꯀꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯐꯤꯚꯝꯅ ꯊꯕꯛ ꯃꯈꯥ ꯆꯠꯊꯗꯅ ꯊꯝꯂꯤ ꯃꯤꯅꯤꯁꯇ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕꯀꯤ ꯂꯤꯁꯇ ꯌꯥꯎꯔꯤꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯑꯁꯤ ꯁ꯭ꯇꯦꯠꯀꯤ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯀꯤ ꯀꯦꯕꯤꯅꯦꯠꯅ ꯋꯥꯔꯦꯞ ꯂꯧꯔꯒ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯑꯏꯕ ꯆꯤꯔꯣꯜ ꯊꯥꯗꯨꯅ ꯈꯪꯍꯟꯈꯤꯕ ꯋꯥꯐꯝ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯊꯝꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇ꯭ꯔꯤ ꯑꯣꯐ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁꯅ RTI ꯑꯦꯛꯀꯤ ꯃꯈꯥꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ RTIꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨꯗ ꯍꯥꯏ ꯐꯨꯔꯨꯞ ꯑꯃ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇ ꯍꯥꯞꯆꯤꯟꯕ ꯅꯠꯇ꯭ꯔꯒ ꯂꯧꯊꯣꯛꯄꯒꯤ ꯋꯥꯐꯝ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯑꯣꯏꯔꯤꯕ ꯁꯦꯟꯁꯤꯇꯤꯚ ꯑꯣꯏꯕ ꯐꯤꯚꯝ ꯑꯁꯤ ꯌꯦꯡꯂꯒ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯊꯝꯕ ꯑꯣꯏꯒꯅꯤ꯫ RTIꯒꯤ ꯋꯥꯍꯪ ꯑꯗꯨꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019ꯒꯤ ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯃꯤꯅꯤꯁꯇ꯭ꯔꯤꯗ ꯄꯨꯈꯠꯂꯛꯈꯤꯕ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕꯁꯤꯡꯕꯨ ꯁꯤꯗꯨꯜ ꯇ꯭ꯔꯥꯏꯕ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯈꯤꯅꯕ ꯊꯝꯈꯤꯕ ꯋꯥꯐꯝ ꯑꯗꯨ ꯀꯔꯤ ꯐꯤꯚꯝꯗ ꯂꯩꯔꯤꯕꯒꯦ ꯍꯥꯏꯅ ꯍꯪꯈꯤ꯫ RTI ꯑꯦꯛꯀꯤ ꯃꯈꯥꯗ ꯍꯪꯂꯛꯈꯤꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝꯗ ꯇ꯭ꯔꯥꯏꯕꯦꯜ ꯑꯦꯐꯤꯌꯔꯁ ꯃꯤꯅꯤꯁꯇ꯭ꯔꯤꯅ ꯍꯥꯏ ꯁ꯭ꯇꯦꯠꯇ ꯋꯥꯐꯝ ꯑꯃꯈꯛ ꯊꯝꯂꯨꯕ ꯃꯇꯝꯗ ꯃꯗꯨ ꯁ꯭ꯇꯦꯠꯅ ꯇꯧꯔꯤꯕ क्लेम ꯑꯗꯨ ꯁꯛꯈꯪꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯑꯇꯣꯞꯄ ꯀꯥꯡꯂꯨꯞꯁꯤꯡꯅ ꯏꯔꯥꯡ ꯍꯧꯔꯛꯇꯨꯅ ꯂꯝꯗꯝ ꯑꯁꯤꯗ ꯏꯪ ꯇꯞꯄ ꯐꯤꯚꯝꯗ ꯑꯀꯥꯏꯕ ꯂꯥꯛꯄ ꯌꯥꯏ꯫ ꯏꯪ 1983ꯗ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯅ ꯑꯦꯅꯤ ꯀꯨꯀꯤ ꯇ꯭ꯔꯥꯏꯕ ꯍꯥꯏꯔꯤꯕ ꯀꯥꯡꯂꯨꯞ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯂꯤꯁꯇꯒꯤ ꯂꯧꯊꯣꯛꯔꯝꯈꯤꯕ ꯂꯩꯔꯤ꯫ ꯆꯍꯤ 95 ꯂꯩꯔꯒ ꯀꯨꯝꯖꯥ ꯏꯪ 2002ꯗ ꯃꯇꯝ ꯑꯗꯨꯗ ꯃꯅꯤꯄꯨꯔꯗ ꯒꯚꯔꯟꯃꯦꯟꯠ ꯄꯥꯏꯔꯝꯕ ꯀꯪꯒ꯭ꯔꯦꯁ ꯄꯥꯔꯇꯤꯒꯤ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯇꯝꯗ ꯁꯦꯟꯇꯔ ꯒꯚꯔꯟꯃꯦꯟꯠꯇ ꯑꯦꯅꯤ ꯀꯨꯀꯤ ट्राइब ꯑꯁꯤ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯈꯨꯠꯊꯥꯡꯗ ST ꯂꯤꯁꯇ ꯍꯥꯞꯆꯤꯟꯕꯤꯅꯕ ꯍꯥꯏꯖꯈꯤꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯨꯛ ꯍꯟꯅ ꯆꯍꯤ ꯑꯃ ꯂꯩꯔꯒ ST ꯂꯤꯁꯇ ꯍꯥꯞꯆꯤꯟꯈꯤ꯫ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯝꯖꯥ ꯏꯪ 2019 ꯐꯦꯕ꯭ꯔꯨꯋꯥꯔꯤ 9ꯗ ꯁꯦꯟꯇꯔꯗ ꯄꯨꯈꯠꯂꯛꯈꯤꯕ ꯄ꯭ꯔꯄꯣꯖꯦꯜꯒꯤ ꯃꯇꯥꯡꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯀꯨꯝꯖꯥ ꯏꯪ 2023ꯒꯤ ꯖꯨꯂꯥꯏ 25ꯗ ꯑꯃꯨꯛ ꯍꯟꯅ ꯏꯗꯨꯅ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤ ꯃꯈꯥ ꯇꯥꯅ ꯅꯤꯡꯁꯤꯡꯈꯤꯁꯨ ꯍꯥꯏꯔꯤ꯫ ꯄꯟꯖꯥꯕꯇ ꯀꯥꯞꯅꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯁꯤꯔꯤ꯫ ꯄꯟꯖꯥꯕꯀꯤ ꯑꯃ꯭ꯔꯤꯠꯁꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯄꯨꯂꯤꯁꯀ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛ ꯑꯃꯗ ꯋꯥꯟꯇꯦꯗ ꯂꯥꯎꯔꯤꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯃ ꯁꯤꯔꯤ ꯍꯥꯏꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯂꯩꯈꯤꯗ꯭ꯔꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯒꯤ ꯃꯃꯤꯡ ꯔꯥꯖꯟ ꯑꯦꯂꯥꯏꯁ ꯕꯤꯂꯥ ꯀꯧꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯗꯨꯅ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ꯫ ꯃꯍꯥꯛ ꯅꯕꯦꯝꯕꯔ 13ꯗ ꯑꯃ꯭ꯔꯤꯠꯁꯔꯒꯤ ꯗꯨꯜꯀꯥ ꯈꯨꯟꯗ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯂꯝꯈꯤꯕꯒꯤ ꯊꯧꯗꯣꯛꯇ ꯆꯦꯟꯅꯕ ꯃꯤꯁꯛꯅꯤ꯫ ꯃꯈꯣꯏꯅ ꯍꯥꯏꯈꯤ ꯔꯟꯖꯟ ꯑꯃ꯭ꯔꯤꯠꯁꯔꯒꯤ ꯔꯦꯌꯥ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤ ꯍꯥꯏꯕ ꯄꯥꯎ ꯐꯪꯕꯗꯒꯤ ꯄꯨꯂꯤꯁ ꯇꯤꯝ ꯑꯃ ꯆꯪꯁꯤꯜꯂꯨꯕꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯈꯤ꯫ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗꯨꯗꯒꯤ ꯄꯨꯂꯤꯁꯅ ꯍꯟꯗꯨꯅ ꯀꯥꯞꯅꯕꯗ ꯃꯍꯥꯛ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯃꯅꯥꯛ ꯅꯛꯄ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯄꯨꯈꯠꯈꯤ ꯑꯗꯨꯕꯨ ꯂꯩꯈꯠꯅꯕ ꯉꯝꯗꯨꯅ ꯁꯤꯈꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗꯨꯅ ꯍꯥꯏꯈꯤ ꯀꯥꯞꯅꯕꯗꯨꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯤꯌꯦꯜ ꯑꯃꯁꯨ ꯁꯣꯛꯄꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯃꯗ ꯂꯥꯌꯦꯡꯂꯤ ꯍꯥꯏꯔꯤ꯫